ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯍꯜꯂꯛꯄꯗ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯈꯣꯡꯖꯣꯝ ꯋꯥꯔꯒꯤ ꯈꯨꯕꯝꯁꯦ ꯁꯤ ꯆꯪꯁꯦꯅ ꯆꯪꯉꯛꯄꯅꯦ ꯑꯩꯗꯤ ꯑꯃꯨꯛꯇ ꯆꯪꯗ꯭ꯔꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ ꯁꯦꯝꯒꯠ ꯁꯥꯒꯠꯈꯤꯕꯕꯨꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤ ꯑꯗꯣ ꯌꯥꯝꯗꯤ ꯐꯖꯩ ꯐꯣꯇꯣꯗꯤ ꯑꯝꯇ ꯅꯝꯃꯛꯇ꯭ꯔꯦ ꯑꯩꯁꯦ ꯑꯁ ꯋꯥꯃꯟꯗꯅ ꯑꯩꯅꯦ ꯑꯥꯎ ꯑꯩ ꯀꯗꯥꯏ ꯅꯃꯤꯡ ꯀꯧꯋꯦ ꯑꯩ ꯃꯣꯟꯇꯦꯁꯣꯔꯤ ꯑꯥꯎ ꯃꯣꯟꯇꯦꯁꯣꯔꯤ ꯑꯣꯏꯔꯦ ꯃꯥꯅꯦ ꯑꯩ ꯂꯥꯛꯍꯧꯗꯦ ꯑꯣꯝ ꯅꯃ ꯁꯤꯚꯥꯏ ꯇꯧꯔꯤꯁꯦ ꯍꯥꯏꯔꯛꯑꯣ ꯁꯛꯑꯦ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯛꯑꯣ ꯑꯃꯨꯛꯇꯪ ꯇꯥꯒꯦ ꯑꯣꯝ ꯅꯃ ꯁꯤꯚꯥꯌ ꯑꯃꯨꯛꯀ ꯑꯃꯨꯛꯁꯨ ꯍꯥꯏꯈꯤꯗꯤ ꯍꯥꯏꯔꯛꯑꯣ ꯑꯣꯝ ꯅꯃ ꯁꯤꯚꯥꯌ ꯉꯁꯤꯁꯦ ꯃꯣꯟꯗꯨꯝꯗ ꯂꯥꯏ ꯈꯨꯔꯨꯝ ꯆꯧꯗꯣꯏꯅꯦ ꯁꯤꯕ ꯃꯣꯟꯗꯨꯝ ꯃꯍꯥꯗꯦꯕ ꯃꯣꯟꯗꯨꯝꯗ ꯃꯣꯟꯗꯨꯝ ꯆꯠꯂꯨꯒꯦ ꯑꯣ ꯃꯣꯟꯗꯨꯝ ꯃꯍꯥꯗꯦꯕ ꯑꯧ ꯆꯨꯝꯃꯤꯅꯦ ꯑꯩꯁꯦ ꯂꯥꯛꯀꯦ ꯇꯧꯕꯅꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯠꯍꯧꯗꯕꯅꯤꯅ ꯍꯣꯏ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦ ꯑꯩꯈꯣꯏ ꯃꯥꯗ ꯆꯠꯂꯨꯈꯤꯒꯦꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯐꯣꯇꯣ ꯅꯝꯕ ꯍꯥꯏꯁꯤꯅꯤꯗꯅꯀꯣ ꯐꯣꯇꯣꯁꯦ ꯈꯤꯇꯪ ꯍꯦꯛ ꯅꯝꯍꯧꯗ꯭ꯔꯗꯤ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯣꯇꯣ ꯑꯃꯅꯤ ꯅꯝꯃꯦ ꯊꯧꯕꯥꯜ ꯂꯝꯕꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯋꯥꯏꯊꯧ ꯌꯧꯗꯣꯔꯦ ꯁꯤꯒꯤ ꯆꯤꯡꯁꯤꯃꯗꯤ ꯈꯔ ꯂꯧꯊꯣꯛꯇꯅ ꯂꯩꯇ꯭ꯔꯦ ꯁ꯭ꯋꯥꯏꯁꯦ ꯐꯖꯅ ꯋꯥꯏꯊꯧ ꯋꯥꯏꯊꯧ ꯁ꯭ꯋꯥꯏ ꯁꯤꯗꯒꯤ ꯈꯤꯇꯪ ꯂꯥꯟꯊꯣꯔꯛꯑꯀꯥꯟꯗ ꯐꯖꯕ ꯆꯤꯡꯁꯦ ꯀꯅꯥꯅ ꯁꯦꯝꯃꯝꯃꯤꯖꯥꯠꯅꯣ ꯈꯪꯗꯦ ꯂꯥꯏꯅ ꯍꯅꯨꯃꯥꯟꯅ ꯄꯨꯔꯛꯄꯗ ꯈꯔ ꯊꯥꯗꯛ ꯇꯥꯍꯧꯕꯗꯨꯅꯦꯃꯤ ꯍꯅꯨꯃꯥꯟꯅ ꯆꯤꯡ ꯄꯨꯔꯛꯄꯗ ꯃꯥꯅꯦ ꯇꯥꯍꯧꯔꯤꯅꯤ ꯏꯃꯥꯂꯩꯗꯒꯤ ꯁ꯭ꯋꯥꯏ ꯁꯤꯅꯦꯃꯥꯒ ꯌꯥꯝ ꯅꯝꯕꯅꯦ ꯈꯪꯕ꯭ꯔꯣ ꯁꯤꯅꯦꯃꯥꯗꯒ ꯌꯥꯝ ꯌꯥꯎꯕꯅꯦ ꯋꯥꯏꯊꯧꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯎꯈꯠꯂꯦ 이번 이빠이기보다 이네미 이번에 지모션그래 아이디 동안람비가 락트릭랑이 개노 와이ꯊꯧ ꯋꯥꯠꯇꯅ ꯂꯩꯔꯝꯕꯅꯦꯕ ꯅꯨꯡꯗꯥꯡ ꯍꯜꯂꯛꯄꯁꯦ ꯊꯧꯕꯥꯜ ꯁꯥꯏꯠꯁꯤꯗꯤ ꯂꯪꯃꯤꯅꯤ ꯂꯥꯏꯠ ꯊꯥꯟꯕ ꯁꯥꯏ ꯂꯣꯏ ꯃꯝꯗꯣꯏꯅꯤ ꯊꯧꯕꯥꯜ ꯕꯥꯕꯨ ꯕꯖꯥꯔ ꯊꯣꯡ ꯂꯥꯜꯂꯦ ꯊꯣꯡ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯊꯣꯡꯅꯦꯅ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯆꯠꯀꯥꯟꯗ ꯁꯨꯃꯥꯏꯅ ꯀꯩꯝ ꯆꯥꯎꯈꯠꯄꯣꯟꯇꯦ ꯊꯣꯡ ꯊꯧꯕꯥꯜ ꯕꯖꯥꯔꯁꯨ ꯐꯖꯗ꯭ꯔꯦ ꯐꯖꯔꯦ ꯅꯥꯟꯅ ꯁꯦꯝꯈ꯭ꯔꯦ ꯐꯖꯅ ꯁꯦꯝꯃꯝꯃꯦ ꯏꯕꯣꯝꯕꯤꯅ ꯔꯦꯁꯄꯦꯛꯇꯦꯠ ꯏꯕꯣꯝꯕꯤꯅ ꯍꯜꯂꯣ ꯊꯧꯕꯥꯜꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯈꯠꯂꯦ ꯐꯪꯗꯕꯁꯨ ꯂꯩꯇ꯭ꯔꯕꯅꯦ ꯃꯣꯏꯁꯦ ꯊꯧꯕꯥꯜ ꯂꯣꯝꯗꯩ ꯂꯣꯛꯂꯛꯄ ꯂꯧ ꯑꯣꯏ ꯆꯥ ꯇꯥꯝꯅꯤꯅꯦ ꯈꯣꯡꯖꯣꯝꯗꯤ ꯆꯠꯂꯕꯣ ꯏꯆꯥ ꯑꯩ ꯈꯣꯡꯖꯣꯝ ꯀꯩꯅꯣꯗꯨꯗꯤ ꯆꯠꯇꯦ ꯑꯁ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯔꯕꯅꯦ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯔꯦ ꯍꯥꯏ ꯑꯩꯅ ꯆꯠꯄꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯅ ꯀꯣꯂꯦꯖ ꯇꯝꯃꯛꯄꯩ ꯃꯇꯝꯗꯣ ꯑꯗꯨꯐꯥꯎ ꯉꯥꯛꯇꯅꯦꯕ ꯑꯩꯅ ꯆꯠꯈ꯭ꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯦ ꯁꯤ ꯑꯣꯏꯔꯛꯄꯗꯒꯤꯗꯤ ꯑꯩ ꯀꯩꯝ ꯆꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯥꯜꯂꯦ ꯋꯥꯡꯖꯤꯡ ꯕꯖꯥꯔ ꯌꯧꯔꯛꯑꯦ ꯍꯧꯖꯤꯛꯀꯤ ꯒꯥꯔꯤ ꯃꯌꯥꯝ ꯈꯥꯝꯃꯤꯁꯤꯗꯩ ꯍꯩꯔꯣꯛ ꯊꯧꯖꯤꯟꯈꯤꯗꯣꯏꯕ ꯀꯩꯅꯣꯝ ꯂꯩꯔꯤꯁꯦ ꯔꯥꯙꯦꯁ꯭ꯌꯥꯝꯒꯤ ꯀꯦꯟꯗ꯭ꯔ ꯁꯤꯗꯒꯤꯁꯤꯅ ꯍꯩꯔꯣꯛ ꯆꯪꯈꯤꯗꯣꯏꯕ ꯊꯧꯖꯤꯟꯈꯤꯗꯣꯏꯕ ꯍꯩꯔꯣꯛ ꯅꯍꯥꯟꯋꯥꯏ ꯕꯕꯥ ꯂꯩꯔꯤꯉꯩꯗꯗꯤ ꯌꯥꯝ ꯀꯨꯏꯌꯦꯕ ꯑꯩꯁꯦ ꯑꯗꯨꯅ ꯂꯝꯁꯦ ꯌꯥꯝ ꯆꯠꯂꯦ ꯑꯗꯒꯤ ꯈ꯭ꯋꯥꯏ ꯋꯥꯕꯗꯤꯕꯀꯣ ꯑꯁ ꯁꯦꯔꯧꯗ ꯆꯠꯄꯗꯣ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯩꯅꯣꯒꯤ ꯂꯥꯏꯒꯤ ꯂꯩꯔꯤꯕ ꯂꯝꯕꯤ ꯊꯣꯡ ꯐꯔꯤꯉꯩ ꯐꯄꯣꯠꯇꯦꯗꯅ ꯑꯁ ꯑꯗꯨꯗꯤ ꯑꯗꯨꯃꯨꯛ ꯋꯥꯕ ꯂꯩꯈꯤꯗꯦ ꯑꯁ ꯐꯖꯕꯅ ꯂꯣꯏꯔꯦ ꯀꯩꯅꯣꯒꯩꯗꯣ ꯁꯤ ꯂꯥꯏꯟꯁꯤꯗ ꯑꯝꯇ ꯆꯠꯄꯤꯔꯨꯆꯣ ꯂꯝꯕꯤ ꯊꯣꯡꯗꯣ ꯑꯝꯇ ꯌꯦꯡꯕꯤꯔꯨꯆꯣ ꯏꯁꯤꯡꯒ ꯆꯠꯂꯤ ꯄꯣꯠꯅꯤꯗ ꯃꯣꯏꯁꯨ ꯃꯣꯔꯦꯒ ꯆꯠꯂꯤ ꯃꯌꯥꯝꯗꯨꯁꯨ ꯆꯠꯂꯤ ꯉꯥꯛꯇꯅꯦ ꯑꯗꯩꯁꯦ ꯃꯗꯨ ꯀꯔꯤꯕ ꯈꯣꯡꯖꯣꯝ ꯋꯥꯔꯒꯤꯗꯣ ꯎꯔꯕ ꯃꯥꯅꯦ ꯑꯥꯗ ꯈꯤꯜꯂꯤꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯕ ꯂꯝꯕꯤ ꯈꯣꯡꯖꯣꯝ ꯋꯥꯔꯒꯤ ꯁꯤꯗ ꯂꯩꯔꯦ ꯁꯤꯔꯣ ꯈꯣꯡꯖꯣꯝꯒꯤ ꯁꯤꯗ ꯆꯪꯗꯣꯏꯕ ꯀꯛꯆꯤꯡ ꯂꯝꯒꯥꯏ ꯌꯧꯔꯦ ꯁꯤꯗ ꯍꯥꯏꯖꯟꯗꯣꯏꯅꯤ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯍꯧꯔꯅꯤ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯌꯧꯔꯦ ꯎꯐꯨꯟ ꯊꯥꯡꯉꯅꯤ ꯁ꯭ꯋꯥꯏꯗ ꯄꯣꯠ ꯆꯩ ꯌꯥꯝ ꯌꯣꯟꯕꯅꯦ ꯂꯩꯔꯪ ꯀꯔꯤ ꯀꯔꯥ ꯑꯗꯒꯤ ꯁꯣꯏꯕꯨꯝ ꯆꯥꯅ ꯊꯛꯅꯗꯕ ꯁ꯭ꯋꯥꯏꯁꯤꯁꯨ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯗꯨꯀꯥꯟ ꯌꯥꯝ ꯆꯥꯎꯅ ꯂꯩꯍꯧꯗꯕꯅꯦ ꯑꯩ ꯆꯠꯅꯤꯡꯉꯥꯏꯗꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗꯩ ꯍꯥꯏꯖꯜꯂꯦ ꯑꯗꯨꯒ ꯂꯝꯕꯤꯁꯨ ꯄꯤꯛꯁꯜꯂꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯂꯝꯕꯤ ꯐꯠꯇꯕ ꯍꯧꯔꯦ ꯁꯤꯗꯒꯤꯗꯤ ꯖꯤꯛꯖꯥꯛ ꯑꯁ ꯂꯣꯏꯔꯦ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯃꯣꯟꯗꯨꯝ ꯃꯍꯥꯗꯦꯕ ꯌꯧꯔꯦ
ꯇꯞ ꯇꯞꯅ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯣꯟꯗꯨ ꯃꯍꯥꯗꯦꯕꯒꯤ ꯈꯨꯕꯝ ꯌꯧꯁꯜꯂꯛꯑꯦ ꯆꯪꯉꯨꯈꯤꯒꯦ ꯍꯥꯏꯔꯣ ꯈꯪꯗꯦꯗ ꯍꯥꯏꯗꯣꯏꯁꯦ ꯃꯣꯟꯗꯨꯝꯒꯤꯗ ꯆꯠꯂꯤ ꯁ꯭ꯇꯦꯞ ꯀꯥꯏ ꯃꯣꯏꯁꯦ ꯈꯔ ꯉꯝꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯅꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗꯨꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯑꯩ ꯃꯇꯝꯗꯨꯗ ꯀꯌꯥ ꯑꯣꯏꯔꯝꯗꯣꯏꯅꯣ ꯍꯥꯏꯕꯗ ꯁꯨꯃꯥꯏꯅ ꯐꯖꯩ ꯅꯝꯕꯁꯦ ꯑꯣ ꯅꯝꯃꯣ ꯑꯗꯨꯃꯥꯏꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯆꯠꯈꯤꯕ ꯃꯇꯝꯗꯣ 1996 ꯑꯗꯨꯋꯥꯏꯗꯅꯦ ꯑꯁ ꯌꯥꯝ ꯋꯥꯡ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯀꯥꯟꯗꯗꯤ ꯀꯃꯥꯏꯅ ꯆꯠꯄ ꯉꯝꯃꯤꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯈꯔ ꯀꯜꯂꯝꯒꯤꯅꯤ ꯀꯜꯂꯤꯌꯦ ꯀꯟꯕꯕꯨꯗꯤ ꯁꯨꯃꯥꯏꯅ ꯅꯥꯗ꯭ꯔꯤꯗꯅ ꯅꯪꯅ ꯅꯥꯎꯆꯥ ꯂꯥꯛꯍꯧꯕꯅꯗꯤ ꯐꯕꯅꯤꯅ ꯑꯩ ꯀꯩꯒꯤ? ꯅꯨꯡꯉꯥꯏꯇꯕ꯭ꯔꯕ ꯑꯩꯁꯦ ꯄꯥꯏꯕ ꯌꯥꯔꯦ ꯀꯩꯅꯣ ꯃꯥ ꯑꯁꯤ ꯀꯩꯅꯣ ꯇꯧꯖꯔꯛꯁꯅꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯣ ꯆꯤꯡꯒꯤ ꯍꯔꯤ ꯈꯣꯡꯉꯤ ꯃꯈꯣꯟꯁꯦ ꯊꯠꯂꯛꯀꯦꯀꯣ ꯇꯤꯡ ꯇꯦꯝ ꯁꯨꯝ ꯉꯝꯃꯦ ꯀꯥꯈꯠꯂꯛꯄꯁꯤꯗ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯐꯣꯇꯣ ꯈꯔ ꯅꯝꯁꯦꯅ ꯐꯣꯇꯣ ꯈꯔ ꯅꯝꯃꯦ ꯑꯩꯈꯣꯏ ꯕꯣꯝꯕꯣꯝꯁꯦ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯑꯩꯅ ꯍꯦꯛ ꯍꯥꯏꯔꯤꯈꯣꯏ ꯑꯗꯨꯝ ꯌꯥꯏ ꯗꯦꯜꯂꯤ ꯆꯠꯂꯁꯨ ꯃꯥꯏ ꯃꯅꯥꯛꯇꯅꯤ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯑꯕꯦꯝꯃꯒ ꯑꯩꯈꯣꯏ ꯐꯣꯇꯣ ꯈꯔ ꯅꯝꯃꯦ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯗꯣ ꯅꯍꯥꯟꯋꯥꯏ ꯋꯥꯔꯤ ꯐꯣꯇꯣꯁꯦ ꯌꯥꯝ ꯅꯝꯃꯛꯀꯗꯕꯅꯤ ꯗꯤꯄꯥꯂꯤꯒꯤꯁꯨ ꯅꯝꯕꯤꯔꯛꯑꯦ ꯇꯞ ꯇꯞ ꯀꯥꯔꯛꯑꯣ ꯇꯨꯗꯅ ꯇꯣꯛꯀꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯈꯔ ꯑꯩꯈꯣꯏ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯃꯣꯏꯁꯤꯗ ꯈꯔ ꯄꯤꯒꯦꯁꯦ ꯄꯤꯈ꯭ꯔꯣ ꯑꯗ ꯌꯦꯟꯅꯅꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯕ ꯍꯧꯔꯒ ꯗꯕꯜ ꯑꯣꯏꯗꯤ ꯌꯥꯝ ꯄꯥꯛꯅ ꯌꯥꯝ ꯑꯩꯗꯤ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯆꯥꯏꯅ ꯀꯥꯏꯗ ꯒꯥꯔꯤꯗ ꯑꯩꯈꯣꯏꯁꯦ ꯆꯥꯔꯅꯤ ꯃꯟꯗꯨ ꯃꯍꯥꯗꯦꯕ ꯄꯨꯖꯥ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯀꯠꯆꯔꯤꯕ ꯈꯔꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯁꯥꯗꯤ ꯐꯪꯖꯔꯦ ꯑꯗꯨꯒ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃꯁꯨ ꯅꯝꯃꯛꯑꯦ ꯑꯩꯈꯣꯏꯁꯦ ꯐꯣꯇꯣꯗꯤ ꯈꯔ ꯅꯝꯃꯛꯄ ꯀꯅꯥ ꯀꯅꯥ ꯐꯣꯟꯗ ꯌꯥꯎꯔꯒꯦ ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯁꯨꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯂꯥꯏꯁꯪꯗꯒꯤ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯁ ꯌꯥꯝ ꯐꯖꯔꯝꯕ ꯃꯄꯥꯁꯦ ꯐꯣꯇꯣ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯗ ꯋꯥ ꯉꯥꯡꯗꯕꯤꯗ ꯋꯥ ꯉꯥꯡꯗꯕꯤꯗ ꯃꯊꯪ ꯃꯊꯪ ꯀꯨꯝꯕ꯭ꯔꯣ ꯐꯣꯇꯣ ꯅꯝꯃꯛꯑꯣꯌꯦ ꯎꯝ ꯇꯣꯏꯇꯣꯏꯅ ꯑꯩꯈꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯍꯣꯏ ꯅꯝꯃꯛꯀꯦ ꯆꯠꯂꯣ ꯍꯣꯏ ꯀꯨꯝꯕꯗ ꯅꯝꯃꯣ ꯀꯨꯝꯃꯛꯀꯦ ꯅꯝꯃꯣ ꯑꯣꯟꯊꯅꯤ ꯅꯪ ꯌꯥꯝ ꯊꯤꯅ ꯑꯩ ꯇꯞ ꯇꯞꯅ ꯂꯥꯛꯀꯦ ꯌꯥꯝ ꯐꯖꯩ ꯁꯤꯁꯦ ꯑꯩ ꯆꯍꯤ 30 ꯃꯇꯨꯡꯗꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯆꯍꯤ 30 ꯍꯦꯜꯂꯦꯗ 1992 ꯑꯗꯨꯗꯒꯤ ꯉꯁꯤ ꯂꯥꯛꯏꯁꯤꯅ ꯁꯤꯗ ꯄꯥꯜꯂꯤꯁꯤ ꯀꯩꯅꯣ ꯃꯍꯩ ꯑꯅꯤꯁꯨꯕꯅꯦ ꯈꯪꯗꯦ ꯌꯦꯡꯉꯁꯤꯁꯦ ꯀꯨꯝꯊꯔ ꯌꯦꯡꯉꯁꯤ ꯏꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯏꯪ ꯏꯪ ꯂꯥꯎꯔꯅ ꯃꯁꯤꯁꯤꯗ ꯍꯩꯀ꯭ꯔꯨ ꯍꯧꯋꯤꯅꯦ ꯏꯕꯦꯝꯃ ꯍꯩꯀ꯭ꯔꯨ ꯍꯧꯋꯤ ꯍꯣꯏ ꯂꯥꯛꯑꯦ ꯑꯩ ꯉꯥꯏꯔꯦ ꯗꯤꯄꯥꯂꯤ ꯆꯥ ꯗꯤꯄꯥꯂꯤ ꯁꯥꯏꯗꯨꯅ ꯐꯩ ꯑꯩꯅ ꯍꯥꯏꯔꯦ ꯀꯨꯝꯊꯕꯗ ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯂꯣꯏ ꯀꯨꯝꯊꯗꯣꯏꯅꯤꯅꯦ ꯏꯁ ꯏꯃꯥ ꯏꯄꯦꯝꯃ ꯐꯖꯕꯗꯗꯤ ꯂꯣꯏꯔꯦ ꯐꯖꯕꯅ ꯂꯣꯏꯔꯦ ꯑꯩꯁꯦ ꯅꯍꯥꯟꯈꯣꯏꯗꯤ ꯁꯨꯝ ꯆꯠꯊꯣꯛꯄꯁꯦ ꯑꯁ ꯐꯖꯕ ꯃꯐꯝ ꯑꯝꯇꯪ ꯂꯩꯔꯝꯕꯗ ꯒꯥꯔꯤꯗꯒꯤ ꯍꯦꯛꯇ ꯀꯨꯝꯊꯔꯒ ꯐꯣꯇꯣ ꯑꯝꯇ ꯅꯝꯈꯤꯒꯦ ꯀꯥꯏꯅ ꯅꯝꯒꯟꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯣꯇꯣꯁꯦ ꯀꯌꯥ ꯊꯣꯏꯅ ꯅꯝꯅꯤꯡꯗ꯭ꯔꯦ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯑꯗꯣ ꯃꯌꯥꯝꯁꯤꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯐꯣꯇꯣ ꯈꯔ ꯅꯝꯃꯛꯑꯦ ꯑꯗꯣ ꯐꯣꯇꯣꯁꯦ ꯂꯣꯏꯅꯃꯛꯇꯤ ꯁꯨꯗ꯭ꯔꯦ ꯀꯅꯥ ꯀꯅꯥꯗ ꯀꯔꯤ ꯌꯥꯎꯈꯤꯒꯦ ꯑꯗꯣ ꯈꯪꯗ꯭ꯔꯕ ꯑꯩꯁꯦ ꯑꯃꯗꯩ ꯂꯧꯕ ꯐꯣꯇꯣ ꯊꯥꯔꯛꯑꯣ ꯍꯥꯏꯅꯕ ꯑꯗꯨ ꯉꯥꯏꯔꯒꯗꯤ ꯀꯨꯏꯔꯅꯤꯅ ꯁꯤ ꯈꯛꯇꯪ ꯍꯥꯞꯆꯔꯦ ꯆꯠꯊꯣꯏꯁꯦ ꯅꯪ ꯍꯥꯏꯕꯅꯤ ꯅꯪ ꯌꯥꯎꯔꯒ ꯍꯥꯏꯕꯅꯤ ꯇꯟꯕ꯭ꯔꯣ ꯇꯟꯗꯤ ꯅꯪ ꯁꯤ ꯆꯠꯂꯨꯕꯩ ꯎꯠꯂꯣꯏꯗ꯭ꯔꯣ ꯍꯥ ꯎꯠꯅꯤ ꯁꯤꯒꯤ ꯕꯟꯌꯥꯟꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯐꯖꯩ ꯃꯐꯝꯁꯦ ꯌꯥꯝꯅ ꯁꯤ ꯃꯈꯣꯟꯁꯤꯁꯨ ꯅꯨꯡꯁꯤꯗ꯭ꯔꯥ
ꯈꯣꯡꯉꯤꯁꯦ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯁꯦꯅ ꯇꯧꯅꯤ ꯑꯩꯗꯤ ꯑꯁ ꯑꯩꯒꯤ ꯈꯨꯋꯥꯁꯤꯗꯤ ꯂꯣꯏꯔꯦ ꯉꯁꯥꯏ ꯆꯠꯈꯤꯕꯗꯗꯤ ꯌꯥꯝ ꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯉꯝꯃꯦ ꯍꯥ ꯑꯧ ꯁꯣꯔꯠꯀꯠ ꯂꯩꯔꯝ ꯇꯥꯔꯦ ꯁ꯭ꯋꯥꯏꯗ ꯌꯥꯔꯦ ꯍꯩ ꯍꯥ ꯆꯥꯊꯣꯏꯁꯦ ꯐꯣꯇꯣ ꯅꯝꯕꯤꯒꯦꯁꯦ ꯁꯣꯝꯗ ꯂꯩꯔꯥꯎ ꯁꯣꯝꯗ ꯂꯩꯔꯣꯕ ꯑꯁ ꯃꯝꯗꯤ ꯂꯣꯏ ꯃꯝꯃꯦ ꯉꯥꯏꯈꯣꯀꯣ ꯀꯦꯃꯦꯔꯥ ꯑꯣꯟꯊꯣꯔꯛꯈꯤꯒꯦ ꯑꯩꯈꯣꯏ ꯗꯤꯄꯥꯂꯤꯁꯦ ꯐꯅꯦꯛꯀ ꯁꯦꯠꯂꯗꯤ ꯌꯥꯝ ꯆꯥꯎꯔꯦ ꯑꯩꯅ ꯐꯨꯔꯤꯠ ꯑꯆꯣꯟꯕꯤ ꯂꯤꯠꯂꯣꯅ ꯂꯤꯠꯍꯟꯕꯅꯦ ꯑꯗꯣ ꯃꯥꯁꯦ ꯐꯣꯇꯣ ꯅꯝꯕꯗ ꯐꯅꯦꯛ ꯁꯦꯠꯅꯤꯡꯉꯦꯅ ꯑꯃꯨꯛ ꯐꯅꯦꯛ ꯁꯦꯠꯂꯤꯅꯦ ꯑꯁ ꯃꯐꯝꯁꯦ ꯁꯥꯊꯤꯅ ꯐꯖꯕꯗꯣ ꯑꯩꯒꯤꯁꯨ ꯅꯝꯃꯦ ꯑꯩꯒꯤꯗꯤ ꯑꯁ ꯐꯤꯔꯣꯟꯒꯁꯦ ꯏꯜꯂꯒ ꯆꯠꯄꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯕ ꯑꯣꯏꯌꯦꯕ ꯑꯗꯣ ꯂꯥꯏꯒꯤ ꯁꯨꯝ ꯆꯠꯄꯅꯦ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯅ ꯐꯅꯦꯛ ꯑꯣꯏꯅ ꯁꯦꯠꯄꯅꯦ ꯑꯗꯣ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯐꯤꯒ ꯏꯜꯂ ꯆꯠꯄꯁꯦ ꯕꯤꯕꯨꯂꯥ ꯌꯥꯝ ꯆꯨꯕ ꯑꯗꯨꯝ ꯐꯤꯒ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯂꯥꯛꯑꯦꯗ ꯑꯩ ꯁꯨꯃꯥꯏꯅ ꯆꯤꯡꯒꯤ ꯃꯊꯛꯀꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯁꯤ ꯀꯥꯟꯗ ꯏꯌꯥꯟ ꯂꯝꯕꯤ ꯌꯥꯗꯠꯇꯣꯏꯅꯤ ꯀꯩꯅꯣ ꯑꯁ ꯌꯥꯝ ꯐꯖꯩꯕ ꯁꯥꯏꯁꯦ ꯐꯖꯗ꯭ꯔꯁꯦ ꯅꯪ ꯅꯃꯤꯠꯇ ꯐꯖꯕ ꯋꯥꯅꯤ ꯅꯪꯒꯤ ꯐꯣꯇꯣꯗ ꯐꯖꯗꯤꯌꯦ ꯐꯣꯇꯣ ꯐꯖꯗꯦ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯐꯣꯇꯣꯗ ꯐꯖꯗꯦꯅ ꯀꯪꯊꯛꯅꯦ ꯁꯤ ꯀꯪꯊꯛꯁꯦ ꯑꯩꯒꯤ ꯃꯌꯥꯡ ꯅꯨꯄꯥꯁꯦ ꯕꯨꯖꯤꯌꯥꯁꯦ ꯍꯩꯗꯣꯛꯑꯕꯅꯦ ꯑꯗꯣ ꯐꯖꯅ ꯈꯨꯟꯖꯜꯂ ꯄꯨꯁꯟꯈ꯭ꯔꯦ ꯑꯉꯥꯡꯈꯩꯅꯗꯤ ꯆꯩ ꯚꯤꯗꯤꯑꯣ ꯅꯝꯍꯧꯗ꯭ꯔꯦ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯁꯦ ꯇꯥꯔꯤ ꯆꯪꯉꯣ ꯁꯤꯗ ꯁꯦ ꯇꯥꯔꯤꯁꯦ ꯎꯔꯕ ꯑꯁ ꯇꯜꯂꯦ ꯌꯥꯝꯅ ꯁꯤ ꯃꯥꯅ ꯈꯨꯟꯖꯟꯈ꯭ꯔꯤꯁꯦ ꯃꯌꯥꯝ ꯈꯪꯗꯕ ꯆꯥꯗꯣꯏꯅꯦ ꯃꯤ ꯕꯣꯔꯥꯅꯦ ꯁꯤ ꯀꯛꯆꯤꯡꯗꯒꯤ ꯕꯖꯥꯔ ꯃꯅꯨꯡꯗꯒꯤ ꯕꯣꯔꯥ ꯁꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯅ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯁꯤꯒꯤ ꯁꯉꯥꯏ ꯍꯣꯇꯦꯜꯁꯦ ꯁꯤꯁꯦ ꯃꯁꯥ ꯅꯥꯜꯂꯦꯅ ꯍꯥꯏꯌꯦ ꯑꯗꯨꯗ ꯁꯤꯗ ꯆꯪꯉꯨꯈꯤꯒꯦ ꯑꯗꯨꯒ ꯆꯥꯊꯣꯛꯑꯒꯦ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯑꯩꯈꯣꯏ ꯁꯉꯥꯏ ꯍꯣꯇꯦꯜꯗ ꯆꯥꯛ ꯆꯥꯁꯦꯅ ꯇꯧꯔꯦ ꯆꯥꯛ ꯋꯥꯔꯕ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯅ ꯎꯇꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯅꯣꯏ ꯎꯇꯤꯁꯦ ꯁꯤꯅ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯄꯅꯦ ꯁꯣꯏꯕꯨꯝ ꯀꯥꯡꯍꯧꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯨ ꯍꯥꯎꯋꯦ ꯁꯣꯏꯕꯨꯝꯕꯣꯝ ꯃꯔꯝ ꯌꯥꯝ ꯃꯣꯛꯈ꯭ꯔꯖꯥꯠꯅꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯝ ꯏꯟꯕ ꯉꯥꯁꯦ ꯈꯨꯆꯥꯎ ꯑꯃꯅꯤ ꯅꯣꯏꯁꯦ ꯉꯥꯒꯁꯦ ꯌꯥꯝ ꯆꯥꯎꯋꯤ ꯑꯗꯣ ꯄꯥꯜ ꯏꯔꯣꯟꯕ ꯑꯃ ꯑꯗꯒꯤ ꯎꯇꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯍꯋꯥꯏ ꯊꯣꯡꯕ ꯍꯥꯎꯋꯦ ꯌꯥꯝꯅ ꯁꯤ ꯑꯗꯨꯝ ꯁꯉꯥꯏ ꯍꯣꯇꯦꯜꯁꯤꯗ ꯃꯌꯥꯝ ꯆꯪꯕꯤꯌꯨ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯆꯠꯄꯗ ꯐꯔꯛ ꯇꯥꯔꯁꯨ ꯁꯤꯒꯤ ꯍꯣꯇꯦꯜꯁꯦ ꯆꯪꯕꯤꯌꯨ ꯍꯥꯎ ꯀꯩꯅꯣ ꯁꯤ ꯏꯟꯕꯤꯌꯣ ꯑꯩꯈꯣꯏ ꯗꯤꯄꯥꯂꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯏꯜꯂꯒꯦ ꯁꯤꯡꯖꯨꯁꯦ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗꯒꯤꯅꯦꯕ ꯁꯤ ꯑꯗꯨꯝ ꯄꯨꯟꯅ ꯃꯤꯛꯁ ꯇꯧꯔꯣ ꯍꯥꯏꯔꯣ ꯁꯦ ꯂꯥꯛꯑꯣ ꯏꯜꯂꯒꯦ ꯂꯨꯛꯊꯔꯛꯑꯣ ꯂꯨꯛꯊꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯇꯤꯜꯍꯧ ꯈꯔ ꯍꯥꯞꯄꯣꯌꯦ ꯃꯥꯗꯤ ꯇꯤꯜꯍꯧ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯏꯟꯕꯤꯔꯒꯦ ꯗꯤꯄꯥꯂꯤꯁꯦ ꯂꯨꯛꯊꯔꯛꯑꯣ ꯈꯔ ꯌꯥꯔꯦ ꯑꯩ ꯁꯨꯝꯇ ꯆꯥꯈꯤꯒꯦ ꯑꯩꯈꯣꯏꯁꯦ ꯂꯥꯛꯏꯉꯩꯁꯤꯗ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯃꯅꯨꯡꯗ ꯆꯪꯉꯛꯏꯅꯦ ꯑꯁ ꯑꯩꯅ ꯂꯥꯞꯅ ꯎꯕꯗ ꯆꯤꯡꯊꯛꯇꯩꯁꯤꯅ ꯀꯩꯅꯣ ꯆꯤꯡꯊꯛꯇꯩꯁꯤꯅ ꯃꯣꯏꯒꯤ ꯑꯥꯔꯃꯤꯒꯤꯅꯦꯕ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯕꯅꯦꯕ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝ ꯑꯥꯔꯃꯤ ꯃꯩꯇꯩ ꯃꯆꯥ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯀ꯭ꯋꯥꯇꯔꯅꯦꯕ ꯆꯥꯛ ꯈꯛꯇꯪ ꯆꯥꯁꯜꯂꯒ ꯆꯥꯛ ꯊꯦꯡꯅ ꯆꯥꯕꯁꯦ ꯋꯥꯕꯅꯦ ꯐꯖꯩ ꯁꯤ ꯃꯈꯥ ꯊꯧꯗꯔꯀꯥꯟꯗ ꯌꯥꯝ ꯐꯖꯕꯅꯦꯕ ꯐꯖꯗ꯭ꯔꯥ ꯑꯁ ꯐꯖꯩ ꯐꯖꯩꯅꯦ ꯁꯤ ꯃꯈꯥꯁꯦ ꯁꯨꯃꯥꯏꯅ ꯊꯧꯗꯔꯀꯥꯟꯗ ꯐꯖꯕꯅꯦꯕ ꯊꯝꯕꯥꯜꯒ ꯁꯥꯠꯄ ꯃꯥꯜꯂꯦ ꯑꯁꯤ ꯐꯣꯇꯣ ꯅꯝꯁꯤꯔ ꯊꯝꯕꯥꯜ ꯄꯤꯁꯤꯔꯣ ꯀꯨꯝꯈꯤꯁꯦ ꯏꯆꯥ ꯊꯣꯏꯅ ꯀꯨꯝꯈꯤꯁꯦ ꯔꯨꯝꯗ ꯀꯨꯝꯁꯤ ꯍꯥꯏꯕꯗꯣ ꯏꯁꯤꯡꯒꯤ ꯅꯤꯛ ꯂꯥꯎꯋꯦ ꯌꯥꯝ ꯐꯖꯩꯌꯦ ꯀꯣꯏꯕ ꯂꯩꯕ ꯃꯣꯏꯁꯨ ꯀꯣꯏꯕ ꯂꯥꯛꯏꯔꯣ ꯕꯦꯟꯗ ꯁꯨꯖꯨꯀꯤꯗ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏꯗ ꯐꯣꯇꯣ ꯀꯥꯞꯄꯛꯅꯦ ꯍꯥꯏꯖꯗ꯭ꯔꯣ ꯍꯥꯞꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯍꯥꯏꯖ ꯍꯥꯏꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯐꯣꯇꯣ ꯀꯥꯞꯄꯛꯅꯦ ꯌꯥꯝ ꯆꯠꯂꯒ ꯉꯁꯥꯏꯒꯤ ꯇꯥꯏꯞꯇ ꯉꯁꯥꯏ ꯇꯥꯛꯇꯅꯤ ꯃꯤ ꯌꯥꯝ ꯂꯥꯛꯅꯕꯅꯤ ꯁꯤ ꯁꯥꯏꯁꯦ ꯏꯁꯤꯡ ꯂꯥꯎꯅꯤ ꯁꯥꯏꯁꯦ ꯄꯤꯛꯅꯤꯛ ꯆꯥꯕ ꯊꯛꯆꯟꯕꯗꯤ ꯌꯥꯗꯅ ꯌꯥꯏꯌꯦ ꯑꯗꯨꯒ ꯐꯖꯅ ꯃꯤ ꯆꯥꯏ ꯁꯤꯗꯤ ꯊꯣꯡꯉ ꯇꯥꯔꯒ ꯐꯖꯅ ꯄꯨꯔꯛꯄ ꯁꯤꯗꯗꯤ ꯀꯅꯥ ꯂꯣꯠ ꯏꯁꯤꯡ ꯂꯩꯇꯦ ꯈꯪꯗꯦ ꯃꯤ ꯄꯥꯛ ꯂꯥꯛꯅꯩ ꯁꯣꯝꯗ ꯁꯤꯗ ꯐꯖꯩ ꯀꯩ ꯃꯊꯦꯜ ꯑꯣꯏꯔ ꯆꯪꯅꯅꯤ ꯀꯩ ꯃꯊꯦꯜꯅꯣꯅ ꯆꯥꯎꯔꯤꯔꯣ ꯐꯖꯈ꯭ꯔꯦꯗ ꯃꯐꯝꯁꯦ ꯌꯥꯝ ꯅꯥꯟꯗ꯭ꯔꯣ ꯃꯄꯥꯟꯗꯒꯗꯤ ꯁꯤꯁꯦ ꯌꯦꯡꯅ ꯌꯦꯡꯅ ꯆꯠꯂꯦ ꯆꯠꯅꯗꯣꯏꯅꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯕꯣꯇꯤꯡꯒ ꯇꯧꯔꯗꯅ ꯁꯩꯗ ꯐꯖꯅ ꯁꯦꯝꯃꯒꯅꯦ ꯄꯩꯁꯥ ꯌꯥꯝ ꯂꯥꯛꯄ ꯌꯥꯕꯖꯥꯠꯅꯤꯗ ꯃꯤ ꯃꯌꯥꯝꯗꯤ ꯂꯥꯛꯅꯩ ꯂꯥꯛꯅꯩꯌꯦ ꯃꯤ ꯁꯤꯗ ꯂꯥꯛꯅꯩꯌꯦꯕ ꯑꯩꯈꯣꯏ ꯆꯠꯇꯕ ꯋꯥꯅꯤ ꯏꯁꯥꯁꯦ ꯏꯪ ꯏꯪ ꯑꯩ ꯆꯠꯂꯨꯔꯦ ꯑꯅꯤꯔꯛ ꯁꯨꯔꯦ ꯀꯩꯅꯣꯁꯦ ꯌꯥꯝ ꯀꯃꯂꯥ ꯐꯖꯗ꯭ꯔꯦ ꯌꯥꯎꯔꯦ ꯆꯤꯡꯃꯤꯟ ꯊꯣꯡꯕꯤ ꯃꯌꯥꯝ ꯇꯧꯔꯁꯨ ꯂꯥꯛꯑꯦ ꯌꯥꯝ ꯐꯖꯩꯕ
ꯆꯤꯡꯁꯤꯗ ꯄꯨꯔꯥ ꯀꯣꯏꯁꯜꯂꯛꯄ ꯃꯥꯟꯗ꯭ꯔꯥ ꯊꯣꯡꯅꯥꯎ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯈꯣꯡꯖꯣꯝꯁꯤꯗ ꯂꯥꯛꯄ ꯑꯃ ꯃꯐꯝꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯂꯥꯛꯄ ꯅꯠꯇꯕꯅꯤꯅ ꯆꯥꯛꯁꯤ ꯐꯖꯅ ꯊꯣꯡꯉꯦꯗꯅ ꯂꯣꯏ ꯄꯨꯔꯛꯑꯦꯗꯅ ꯑꯗꯨꯒ ꯐꯛ ꯇꯧꯔ ꯐꯖꯅ ꯆꯥꯕ ꯊꯣꯛꯂꯛꯑꯕꯅꯤ ꯀꯩꯅꯣ ꯁꯤꯗ ꯀꯥ ꯅꯣꯏ ꯌꯦꯡꯉꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯈꯣꯡꯖꯣꯝ ꯋꯥꯔꯒꯤꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦꯅ ꯐꯝꯃꯤꯅꯤ ꯁꯤꯁꯤꯗ ꯆꯥꯊꯣꯏꯒꯤ ꯁꯥꯟꯅꯔꯤ ꯄꯦꯟꯒꯩ ꯁꯥꯟꯅꯔꯤ ꯐꯣꯇꯣ ꯅꯝꯕꯤꯔꯛꯀꯅꯣ ꯑꯩ ꯑꯁꯦꯡꯕꯕꯨꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯌꯥꯝ ꯋꯥꯔꯦ ꯐꯣꯇꯣꯒ ꯑꯝꯇ ꯅꯝꯅꯤꯡꯗ꯭ꯔꯦ ꯑꯩ ꯗꯤꯄꯥꯗꯤ ꯁꯥꯟꯅꯔꯤ ꯄꯦꯟꯒꯩ ꯁꯥꯟꯅꯍꯟꯒꯦ ꯅꯥꯗꯤ ꯕꯩ ꯐꯖꯅꯕꯗꯣ ꯍꯥꯞꯄꯒ ꯅꯝꯃꯛꯄ ꯌꯥꯗ꯭ꯔꯣ ꯁꯤꯒꯤ ꯃꯐꯝꯁꯤꯗꯁꯨ ꯐꯣꯇꯣ ꯈꯔ ꯅꯝꯃꯛꯑꯦ ꯑꯗꯣ ꯑꯩꯁꯦ ꯍꯟꯗꯛꯁꯤ ꯐꯣꯇꯣꯒ ꯏꯅꯝ ꯅꯝꯅꯤꯡꯗꯦ ꯑꯩꯁꯦ ꯀꯣꯛꯀꯁꯤꯁꯨ ꯂꯣꯏ ꯇꯥꯡꯁꯜꯂꯛꯑꯦ ꯑꯗꯨꯅ ꯂꯥꯞꯇꯛꯅ ꯐꯣꯇꯣ ꯃꯆꯥ ꯑꯃꯇꯪꯗꯤ ꯅꯝꯖꯔꯦ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯁꯥꯟꯅꯔꯦ ꯐꯣꯇꯣ ꯀꯩꯀꯥ ꯅꯝꯃꯦ ꯉꯥꯏꯍꯥꯛ ꯐꯝꯃꯦ ꯑꯗꯨꯒ ꯊꯣꯛꯂꯛꯑꯦ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯔꯛꯏꯅꯦ ꯁꯤꯒꯤꯁꯦ ꯃꯣꯟꯗꯨꯝꯒꯤꯗꯣ ꯑꯗꯨꯗꯒꯤꯗꯨꯗ ꯑꯩꯈꯣꯏ ꯏꯕꯥ ꯏꯄꯨꯒꯤꯗꯨꯅꯦꯕ ꯁꯤ ꯂꯨꯄꯥ 10 ꯑꯗꯒꯤ ꯁꯤꯃ ꯂꯧꯔꯛꯑꯦ ꯄꯣꯠꯌꯣꯝꯕꯤꯁꯤꯡꯗꯣ ꯅꯨꯡꯉꯥꯏ ꯁꯤꯃ ꯂꯩꯔꯦ ꯂꯨꯄꯥ 200 ꯀꯩꯅꯣꯗꯣ ꯁꯤꯡ ꯑꯃꯨꯕ ꯑꯗꯨꯒ ꯊꯔꯣ ꯃꯔꯤ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯃꯣꯟꯗꯨꯝꯒꯤꯗꯨꯗ ꯌꯣꯟꯖꯕꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯗꯅ ꯄꯣꯠꯌꯣꯝꯕꯤꯁꯤꯡꯗꯨꯗꯒꯤ ꯂꯣꯏ ꯁꯨꯅꯅꯕ ꯈꯔ ꯂꯩꯔꯛꯄꯅꯦ ꯑꯗꯒꯤ ꯊꯨꯃꯣꯛꯁꯤꯁꯨ ꯂꯩꯔꯛꯑꯦ ꯁꯤꯁꯦ ꯂꯨꯄꯥ 90 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯀꯌꯥꯅꯣ ꯑꯕꯦ ꯁꯤ ꯀꯌꯥꯅꯣ ꯂꯨꯄꯥ 30ꯗ ꯂꯧꯔꯛꯑꯦ ꯌꯥꯝ ꯂꯤꯡꯉꯦ ꯐꯖꯩ ꯑꯗꯨꯒ ꯊꯕꯤꯁꯤꯁꯨ ꯂꯧꯔꯦ ꯊꯕꯤ ꯑꯗꯒꯤ ꯌꯦꯟꯗꯪ ꯑꯗꯒꯤ ꯄꯥꯟꯗꯥ ꯄꯥꯡꯒꯪꯗ ꯂꯧꯔꯦ ꯑꯗꯒꯤ ꯊꯥꯡꯖꯤꯡ ꯅꯨꯡꯉꯥꯏꯇꯗꯅ ꯂꯧꯔꯛꯏꯅꯦ ꯑꯩꯈꯣꯏꯁꯦ ꯑꯁ ꯉꯥꯒꯗꯣ ꯌꯣꯜꯍꯧꯋꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯃꯣꯏ ꯑꯗꯨ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯌꯣꯟꯖꯔꯤꯗꯣ ꯀꯅꯥꯅ ꯂꯩꯕꯤꯗꯣꯏꯅꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯔꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯅꯨꯃꯤꯠ ꯇꯥꯔꯦꯗꯣ ꯈꯥꯕꯩꯁꯨ ꯂꯣꯏ ꯄꯨꯔꯤꯅꯤ ꯀꯛꯆꯤꯡ ꯈꯨꯅꯧꯗꯅꯦ ꯀꯛꯆꯤꯡ ꯈꯨꯅꯧꯗꯅꯦ ꯃꯣꯟꯗꯨꯝ ꯃꯅꯥꯛ ꯃꯅꯨꯡꯗꯩ ꯊꯣꯛꯂꯛꯑꯒ ꯑꯕꯦꯝꯃ ꯁꯤꯅ ꯃꯅꯨꯡꯗꯩ ꯏꯟꯁꯜꯂꯛꯎꯅꯦ ꯄꯣꯂꯥꯡꯁꯤ ꯀꯌꯥꯅꯣ ꯂꯧꯔꯛꯏꯗꯣ ꯄꯤꯔꯣ ꯊꯥꯡꯒꯠꯂꯣ ꯃꯉꯣꯟꯗ ꯊꯥꯡꯒꯠꯂꯣ ꯑꯣ ꯑꯩꯗꯤ ꯄꯣꯂꯥꯡ ꯑꯗꯨꯒ ꯁꯤ ꯀꯩꯅꯣꯅꯦ ꯃꯥꯎꯟꯇꯦꯟ ꯄꯤꯅꯠꯇꯣ ꯑꯗꯨ ꯆꯥ ꯊꯛꯄ ꯐꯩꯌꯦꯅ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯁꯤꯅꯃꯟꯁꯦ ꯃꯣꯏꯒꯤꯗꯨꯗ ꯌꯣꯜꯍꯧꯋꯦꯕ ꯑꯕꯦꯝꯃ ꯀꯔꯤꯕ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕꯗꯣ ꯃꯣꯏ ꯂꯩꯀꯥꯏꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣꯕ ꯀꯩꯔꯦꯟꯕꯤ ꯈꯣꯛꯇꯒꯤ ꯂꯧꯔꯛꯄꯅꯦ ꯃꯁꯤ ꯃꯣꯏꯗ ꯌꯣꯜꯍꯧꯋꯦ ꯀꯦꯖꯤꯗ ꯂꯨꯄꯥ 50 ꯍꯣꯡꯉꯦ ꯃꯣꯏꯗ ꯁꯤꯅꯃꯟꯁꯦ ꯄꯥꯝꯃꯗꯤ ꯃꯣꯏꯗ ꯑꯗꯨꯝ ꯂꯧꯕ ꯌꯥꯅꯤ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯗ ꯍꯩꯅꯧ ꯃꯅꯝ ꯅꯝꯕꯗꯣ ꯑꯗꯨꯃ ꯃꯆꯦꯠ ꯈꯔꯁꯤꯃ ꯍꯥꯞꯄꯤꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯊꯥꯗꯕꯗꯣ ꯑꯗꯨ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯦ ꯃꯁꯛꯇꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯗꯦꯀꯣ ꯃꯣꯏꯒꯤꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯏꯄꯥꯏꯄꯨꯒꯤꯗꯨꯅꯦꯅ ꯏꯄꯥꯏꯄꯨꯒꯤꯗꯨꯅꯦ ꯄꯥꯡꯒꯪꯗꯨꯅꯦ ꯁꯤꯒꯤ ꯈꯥꯎꯁꯤ ꯌꯥꯎꯔꯣ ꯊꯥꯡꯖꯤꯡ ꯈꯔ ꯂꯧꯔꯦ ꯊꯥꯡꯖꯤꯡ ꯃꯔꯤꯁꯤꯗ ꯂꯨꯄꯥ 50ꯅꯦ ꯑꯗꯣ ꯊꯥꯡꯖꯤꯡꯁꯦ ꯐꯅꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨ ꯄꯤꯔꯣ ꯄꯣꯂꯥꯡꯗꯣ ꯄꯤꯔꯣ ꯑꯗꯒꯤ ꯁꯤꯒꯤ ꯊꯔꯣ ꯃꯔꯤꯁꯤꯁꯨ ꯂꯧꯕꯤꯔꯛꯑꯦ ꯃꯣꯏ ꯑꯗꯨꯗ ꯌꯣꯜꯂꯝꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯂꯧꯔꯛꯏꯅꯦ ꯁꯤ ꯑꯁ ꯅꯨꯄꯤ ꯑꯃꯈꯛ ꯃꯥꯏꯔꯦꯟ ꯌꯣꯜꯍꯧꯋꯦꯕ ꯑꯗꯨ ꯂꯩꯕꯤꯔꯛꯇꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯏꯟꯁꯜꯂꯛꯑꯣ ꯑꯗꯨꯏꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯕꯤꯔꯛꯏꯅꯦ ꯄꯦꯔꯨ ꯑꯗꯒꯤ ꯁꯤꯒꯤ ꯄꯥꯡꯒꯪꯁꯦ ꯂꯧꯔꯛꯑꯦ ꯀꯩꯅꯣ ꯄꯤꯔꯛꯇꯣꯏꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯊꯝꯆꯦꯠ ꯑꯍꯨꯝꯁꯤꯗ ꯂꯨꯄꯥ ꯀꯌꯥꯗ ꯂꯧꯔꯛꯏꯅꯣ ꯑꯩꯅ ꯊꯝꯆꯦꯠꯁꯦ ꯅꯨꯡꯁꯤꯗꯅ ꯍꯟꯅꯨꯕꯤꯗꯨꯗꯅꯦ ꯏꯅꯦꯗꯨꯗ ꯍꯟꯅꯨꯕꯤ ꯍꯥꯏꯔꯦ ꯑꯩꯁꯦ ꯏꯅꯦꯗꯨꯗꯅꯦ ꯍꯣꯏ ꯑꯩꯅ ꯊꯝꯕꯤꯔꯝꯃꯨꯀꯣ ꯍꯣꯔꯦꯟ ꯊꯣꯛꯂꯛꯄꯗ ꯂꯧꯒꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯊꯝꯕꯤꯔꯝꯃꯦ ꯁꯤꯗ ꯂꯩꯔꯦ ꯔꯥꯝ ꯇꯨꯜꯁꯤꯁꯦ ꯌꯥꯎ ꯂꯩꯔꯦ ꯔꯥꯝ ꯇꯨꯜꯁꯤ ꯃꯔꯨꯁꯨ ꯄꯤꯔꯛꯑꯦ ꯄꯨꯈ꯭ꯔꯣ ꯁꯤꯅꯃꯟꯁꯤꯗꯤ ꯀꯣꯟꯅ ꯂꯧꯒꯦ ꯌꯥꯔꯦ ꯁꯤꯒꯤ ꯊꯨꯃꯣꯛꯁꯦ ꯁꯤꯅ ꯂꯨꯄꯥ 100 ꯁꯤꯒꯤ ꯊꯨꯃꯣꯛꯁꯤꯅ ꯂꯨꯄꯥ 100ꯅꯦ ꯊꯨꯃꯣꯛꯁꯦ ꯐꯅ ꯆꯥꯎꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯈꯤꯇꯪ ꯄꯤꯛꯇꯛ ꯇꯧꯕꯁꯤꯅ ꯂꯨꯄꯥ 100ꯗ ꯂꯧꯔꯛꯑꯦꯅꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯆꯥꯛꯆꯥ ꯍꯩꯖꯥꯕ ꯎꯁꯣꯞ ꯋꯥꯁꯣꯞꯀ ꯇꯧꯔꯒ ꯆꯦꯡ ꯆꯥꯝꯅꯅꯕꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯊꯨꯃꯣꯛꯁꯤꯡꯗꯣ ꯂꯣꯏ ꯃꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯃꯩꯈꯨ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯀꯟꯗꯧ ꯃꯥꯜꯂꯦꯅ ꯂꯧꯔꯛꯄꯅꯦ ꯉꯧꯔꯣꯛ ꯉꯧꯗꯦꯕ ꯉꯥꯡꯂꯤ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯂꯧꯕꯤꯔꯛꯑꯦ ꯅꯥꯗꯤ ꯕꯩ ꯐꯖꯅꯕꯗꯣ ꯍꯥꯞꯄꯒ ꯅꯝꯃꯛꯄ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯐꯖꯔꯦ ꯀꯩꯅꯣ